ꯑꯗꯨꯒ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯥꯎꯆꯦꯁꯤꯡꯁꯤꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯍꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯒꯤ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤ ꯉꯁꯤ ꯐꯥꯎꯕ ꯐꯒꯠꯄꯒꯤ ꯐꯤꯕꯝ ꯂꯩꯇ꯭ꯔꯤ ꯉꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯒꯤ ꯀꯩꯅꯣꯁꯤ ꯄꯥꯎ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯣꯡꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯊꯤꯀꯥꯗꯥꯔꯁꯤꯡꯅ ꯁꯨꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯂꯝꯕꯤꯁꯤ ꯐꯥꯎꯔ ꯆꯠꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯗꯤꯕꯂꯞ ꯑꯃꯠꯇ ꯂꯩꯇꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯐꯤꯕꯝꯁꯤ ꯎꯅ ꯃꯣꯏꯅ ꯑꯗꯨꯝ ꯂꯩꯁꯤꯟꯕꯁꯦ ꯑꯗꯨꯒ ꯉꯁꯤ ꯐꯣꯡꯅꯔꯤꯕ ꯄꯥꯎꯁꯤꯗ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄꯨꯔꯤꯕꯁꯤꯡ ꯃꯐꯝ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯌꯦꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯉꯁꯤꯒꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯃꯥꯡꯆꯥ ꯑꯃꯗꯤ ꯑꯣꯜ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯃꯥꯡꯆꯥ ꯑꯩꯈꯣꯏꯁꯦ ꯁꯅꯥ ꯂꯩꯕꯥꯛ ꯀꯣ ꯏꯃꯥ ꯂꯩꯕꯥꯛ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯆꯍꯤ ꯁꯥꯡꯉꯕ ꯂꯤꯁꯥꯡ ꯀꯌꯥ ꯑꯩꯈꯣꯏ ꯆꯍꯤ 4,500ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯅꯤꯡꯊꯧ ꯃꯌꯥꯝ ꯄꯥꯟꯗꯅ ꯃꯁꯥꯒꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯖꯔꯝꯕ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯆꯍꯤ 21st ꯁꯦꯟꯆꯨꯔꯤ ꯌꯧꯔꯦ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯈꯝ ꯊꯦꯡꯕ ꯑꯗꯨꯝ ꯁ꯭ꯇꯦꯖ ꯑꯃ ꯌꯧꯔꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡ ꯊꯥꯕ ꯌꯥꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯩꯔꯕ ꯀꯣ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯏꯃꯥꯅ ꯏꯃꯥ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯥꯡ ꯑꯇꯥꯡꯕ ꯈꯨꯗꯣꯜ ꯃꯌꯥꯝ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯝꯕꯤꯔꯝꯗꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯡꯊꯥꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯗꯨꯒꯨꯝꯂꯕ ꯑꯇꯥꯡꯕ ꯂꯟ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯊꯝꯕꯤꯔꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯂꯤꯗꯔ ꯈꯔꯅ ꯀꯣ ꯈꯣꯡꯒꯣꯏꯅꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯦꯝꯅꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯃꯤ ꯑꯃ ꯍꯦꯛ ꯇꯥꯍꯜꯂꯦ ꯃꯔꯝꯗꯤ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯃꯔꯖ ꯇꯧꯔꯛ ꯄꯨꯟꯈ꯭ꯔ ꯃꯇꯨꯡꯗ ꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯍꯤꯡꯉꯩ ꯄꯨꯟꯁꯤ ꯃꯍꯤꯡ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯩꯉꯥꯛ ꯄꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯗꯤꯕꯂꯞꯃꯦꯟ ꯃꯌꯥꯝ ꯇꯧꯔ ꯆꯠꯈ꯭ꯔꯦ ꯀꯣ ꯃꯌꯥꯝ ꯇꯧꯔ ꯂꯥꯛꯏ ꯇꯧꯔ ꯆꯠꯂꯤꯀꯣ ꯃꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯍꯣꯡꯕ ꯂꯩꯕ ꯃꯃꯤ ꯑꯃ ꯎꯗꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯁꯦ ꯅꯣꯡ ꯈꯤꯇꯪ ꯆꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯠꯀꯤ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯦꯄꯔ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯔ ꯎꯖꯔꯦꯀꯣ ꯇꯉꯥꯏ ꯐꯗꯅ ꯏꯊꯥꯏ ꯗꯥꯝ ꯍꯥꯏꯔꯁꯨ ꯏꯊꯥꯏ ꯗꯥꯝꯁꯤ ꯇꯁꯦꯡꯅ ꯊꯤꯡꯕ ꯃꯇꯝꯗ ꯊꯤꯡꯒꯅꯤ ꯍꯥꯡꯕ ꯃꯇꯝꯗ ꯍꯥꯡꯒꯅꯤ ꯀꯣ ꯃꯅꯤꯄꯨꯔ ꯑꯃ ꯂꯩ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯉꯁꯤ ꯀꯩꯗꯧꯔꯦ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯄꯥꯝꯃꯤꯕ ꯑꯦꯖꯦꯟꯗꯥꯗꯨ ꯈꯛꯇꯪ ꯐꯪꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯋꯥꯒꯦ ꯋꯥꯁꯅꯨ ꯋꯥꯔꯣꯏ ꯇꯣꯛꯁꯅꯨ ꯄ꯭ꯔꯖꯥꯒꯤ ꯂꯧ ꯃꯌꯥꯝ ꯏꯁꯤꯡ ꯊꯨꯝꯒꯤ ꯊꯨꯝ ꯇꯣꯛꯁꯅꯨ ꯄ꯭ꯔꯖꯥꯒꯤ ꯉꯥ ꯐꯥ ꯃꯌꯥꯝ ꯃꯥꯡꯉꯣꯏ ꯇꯣꯛꯁꯅꯨ ꯄ꯭ꯔꯖꯥ ꯏꯁꯤꯡ ꯆꯥꯎꯔꯒ ꯏꯔꯨꯞꯇꯅ ꯂꯩꯖꯁꯅꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯑꯒ ꯉꯁꯤ ꯀꯩꯗꯧꯔꯦ ꯉꯁꯤ NSPꯁꯤꯅ ꯏꯊꯥꯏ ꯗꯥꯝ ꯐꯥꯎꯕꯗ ꯉꯁꯤ ꯀꯣꯆꯤ ꯋꯦꯌꯔꯁꯤ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯏꯔꯛꯑꯒꯗꯤ ꯁꯤ ꯑꯣꯏꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯅꯤꯡ ꯇꯧꯅ ꯇꯧꯕ ꯉꯝꯃꯛꯇꯕ ꯃꯃꯤ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯅ ꯁꯥꯈꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯁꯨꯝ ꯂꯩꯅꯕ ꯌꯥꯏꯀꯣ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯅꯣꯡ ꯈꯤꯇꯪ ꯆꯨꯕ ꯃꯇꯝꯗ ꯉꯁꯤ ꯗ꯭ꯔꯦꯅꯦꯖ ꯃꯌꯥꯝ ꯑꯃ ꯐꯨꯡꯒꯠꯇꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯊꯨꯝꯃꯤꯕ ꯇꯧꯔꯤꯕ ꯌꯨꯝꯗ ꯄꯥꯁꯜꯂꯤꯕ ꯗ꯭ꯔꯦꯟ ꯀꯥꯏ ꯃꯁꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯇꯕꯒꯤꯅꯦꯕꯀꯣ ꯃꯇꯝꯒꯤ ꯂꯩꯉꯥꯛꯂꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯃꯣꯏꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯣꯏꯅꯃꯛ ꯇꯧꯕꯤꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦꯀꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯔꯤꯌా ꯈꯔ ꯋꯦꯁꯀꯤ ꯑꯦꯔꯤꯌꯥ ꯈꯔ ꯅꯣꯡ ꯆꯤꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯧꯕ ꯖꯒꯥ ꯈꯔꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯍꯥꯟꯅ ꯁꯦꯝꯒꯠꯃꯤꯟꯅꯔꯁꯤ ꯁꯤ ꯍꯥꯟꯅ ꯇꯧꯔꯁꯤꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯄ꯭ꯂꯥꯅꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯡ ꯚꯤꯖꯟ ꯑꯃꯒ ꯂꯣꯏꯅꯅꯀꯣ ꯌꯥꯝ ꯁꯥꯡꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯂꯥꯅꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯗꯨ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯦ ꯇꯧꯕꯤꯔꯒꯗꯤ ꯀꯣ ꯇꯧꯗꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯇꯧꯔꯒꯁꯨ ꯇꯧꯔꯤꯕꯗꯨꯒꯤ ꯑꯣꯏꯕ ꯃꯔꯨꯝꯗꯨꯗꯩꯗ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁా ꯐꯪꯅꯅꯕꯒꯤ ꯑꯗꯒꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯒꯤ ꯄꯣꯀꯦꯠ ꯇꯣꯡꯅꯅꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯨꯠꯁꯨ ꯁꯨꯅꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯆꯍꯤ 5 ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯧꯖꯅꯤ ꯆꯍꯤ 5 ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯍꯧꯔ ꯂꯣꯏꯔꯦ ꯆꯍꯤ 5 ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯟ ꯑꯃꯨꯛ ꯇꯥꯟꯅꯔ ꯑꯃꯨꯛ ꯇꯧꯔ ꯂꯣꯏꯔꯦ ꯆꯍꯤ 5 ꯂꯣꯏꯔꯒ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯆꯠꯅꯔꯕꯅꯤꯅ ꯆꯍꯤ 5 ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯀꯦꯠ ꯈꯔ ꯇꯣꯡꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛꯇꯨꯅ ꯉꯁꯥꯏ ꯈꯔ ꯂꯩꯊꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯕ꯭ꯂꯦꯝꯅ ꯀꯅꯥꯅ ꯇꯧꯏ ꯕ꯭ꯂꯦꯝꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯕ꯭ꯂꯦꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯗꯦꯟ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯂꯥꯛꯏꯕ ꯄꯣꯠꯇꯨꯒꯤ ꯃꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯍꯣꯠꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯇꯧꯐꯝ ꯊꯣꯛꯄ 30%ꯅꯁꯨ 40%ꯅꯁꯨ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯎꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯃꯥꯡꯆꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯅꯣꯡ ꯈꯤꯇꯪ ꯆꯨꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ
imphal manung city manung ha city manung bhaw bodai khoi gi masi kare haini oire phim hai tare ko masi ta singna ekoi hai banate ko nong khitang chu matam da ni khitang nong chu matam da imphal manung da oiri ba saktam adai ato ato pa khudam na se kanchipur de paper khari yauri ko kanchipur da gi na bazar ba la ko gi sinjamai ro phau gi phimam ko ato pa khoi gi hard area khara da oiri ba phim khoi ga ubu phang he tare ko adon ngarang bokta khoi sum yengje matam da jaga khara da khoi gi turin gi sing patharak na khoi sorok na patharak da khoi gi lang no gi laipan myam kai ba khoi pok hin tari ko adagi farm nga gi farm yam pasan da nga myam jat khoi gi pok tari sugu mayam si khoi hai jani na matam matam gi paibi di ba bibhag paibi di ba ibung ibe masing kai tare ko bibhag department wise le nam sagi tongana ko ada department le kamu sing gi director sing sum se matam chana khoi season je nong ching chu matam lak tore den amana kai matam gi ishwar na bi ba du man ne ser gi ahong ba natraga na sagi matam chang na laksa ba du ma khoi khongchat mayam gi matum ina oira ka dong matam matam gi phim ji khoi na kupna yeng bi ra kan da ma du khoi kok thada bam sang ge ko aduna kari haini losilak ba dai nam sang hajar oi ojamang cha masi kari haini ahong bodi nai kamakram ahong mai taraga di paibi di ba dugumba loina makidi hajar di ko loina makidi hajar oi marak sesu dum matik chaba thamoi sing tawning ba adugumba dum officer sing adagi ang mathuni lebirang mani ko adu bu khai jani gidna majority wana sum yeng matam da di ta singna ang mathugumba natragana official department level leader gumba di dum mogi makta di mungai hi bai tare ko praja sing yona di masagi awa sum hapa aduga project tugi na layo fund tugi ta toi thok tugi oina on ba har kana hai ba adu pai bi ba bihok bi mayam tugi oiba mogi nungai ba on ba chakhi ba ko hena khara le ba tugi hena nungai ba chakhi ba prajana khara le ba hena wasan ba khara wara ba hena wasan ba aduga muk development gi lambi dana ji khudam no gutang churkona da aji uri ba lambi gi film ji uwi de dana ko masi ko na ba te ko wele film ha haja bani den amana turen marin sidang sagi no gutang chu da taw thara iba sagi phata hodi mi azu yeng bi ko adu drainage lady film ji loi na hiram gudang yeng matam dai ko gi yeng bu da ipen ba oi da dum yaw hai tare ko aduna lady film ji da mang cha masi leadership na masi tang section yeng am changi aduna wele film ji da ko na haja ning ji da mang cha lady ba leadership ji na yamna sang ma planning am ga loina na maram sa bo kholon thada bi da na tung koina sanam ya ba dugum ba okhlon thada bi da kanda asu lady ba heart city de hora kanda then lady ba dum lokok ta khuman ta gi yari ba dum turen marin me am ji koi matam chana chana seng duna khotna tawi ya ba dum ka tawi ra kanda ma se chugma me am ji kha section na yemi ba thok tai masigi asu me am ji se thabok tawi gani lady ba dum me am ji na sa mok jen seng ta ba dagi praja wahan me ha khon je sai tham jagi lamuk